ꯄꯨꯝꯅꯃꯛꯄꯨ ꯀꯆꯥ ꯀꯃꯉꯥ ꯆꯅꯨꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯅ ꯂꯥꯛꯑꯦ ꯃꯤꯆꯪꯉꯥꯡ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯨꯝ ꯏꯔꯨꯊꯣꯛꯀꯥꯔꯛꯄꯗꯒꯤ ꯍꯧꯔꯒꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯁꯨꯝ ꯈꯔ ꯁꯨꯖꯕ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯔꯨꯊꯣꯛꯀꯥꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯔꯦ ꯉꯁꯤ ꯊꯕꯛ ꯈꯔ ꯁꯨꯔꯨꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯇꯞ ꯇꯧꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯦꯂꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯇꯧꯏꯅꯤ ꯏꯔꯨꯊꯣꯛꯀꯥꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯙꯨꯞ ꯊꯥꯅ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯏꯔꯨꯊꯣꯛ ꯂꯣꯏꯅ ꯑꯗꯣ ꯑꯩ ꯃꯄꯥꯟꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯅ ꯉꯁꯥꯏ ꯇꯧꯕꯗꯣ ꯁꯤ ꯑꯩꯅ ꯉꯔꯥꯡ ꯁꯤꯜꯆꯔꯗꯒꯤ ꯂꯩꯔꯛꯄ ꯂꯩꯗꯣ ꯑꯗꯨꯁꯨ ꯊꯥꯅ ꯂꯣꯏꯔꯦ ꯁꯤ ꯑꯅꯤꯁꯦ ꯇꯞ ꯊꯥꯖꯤꯜꯂꯦ ꯑꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯂꯩ ꯑꯅꯤꯁꯤꯁꯨ ꯊꯥꯔꯦ ꯂꯩꯗꯤ ꯌꯥꯝ ꯁꯥꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯅꯧꯕ ꯈꯔ ꯑꯃꯨꯛ ꯂꯩꯗ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯁꯤ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯊꯥꯖꯤꯜꯂꯦ ꯑꯗꯒꯤꯗꯤ ꯁꯤꯒ ꯍꯪꯒꯥꯝ ꯊꯥꯔꯝꯕ ꯃꯐꯝꯗ ꯅꯥꯄꯤ ꯀꯩꯀꯥ ꯂꯩꯕꯗꯣ ꯑꯁꯤꯁꯨ ꯂꯣꯏꯅ ꯐꯣꯏꯗꯣꯛꯑꯦ ꯌꯨꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯁꯤ ꯃꯅꯤꯡꯁꯤꯁꯨ ꯅꯥꯄꯤꯅ ꯂꯣꯏꯔꯝꯃꯤꯅꯦꯕ ꯑꯗꯩꯁꯤꯅ ꯈꯥꯃꯦꯟ ꯁꯤꯟꯕꯤꯅꯤ ꯑꯁꯤꯁꯨ ꯂꯣꯏꯅ ꯅꯥꯄꯤ ꯁꯦꯡꯗꯣꯛꯑꯦ ꯁꯦ ꯃꯌꯥꯝ ꯊꯥꯖꯔꯤꯁꯦ ꯈꯨꯠꯁꯦ ꯂꯦꯟꯁꯤꯜꯂꯤꯁꯤꯅꯤ ꯁꯤ ꯀꯥꯃꯦꯔꯥ ꯊꯥꯡ ꯅꯥꯄꯤ ꯑꯀꯟꯕ ꯂꯩꯗꯅꯀꯣ ꯑꯗꯨꯗꯣ ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯖꯅꯥ ꯄꯥꯝꯕꯤ ꯌꯦꯡꯉꯨꯁꯦ ꯈꯣꯡꯕꯥꯟꯒꯤ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯥꯄꯤ ꯂꯪꯊꯣꯛ ꯆꯠꯄꯗ ꯎꯕꯅꯦꯕꯀꯣ ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯄꯥꯟꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯂꯩꯔꯥꯏꯁꯤ ꯌꯦꯡꯉꯨ ꯂꯐꯨꯁꯦ ꯀꯤꯡꯊꯈ꯭ꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨꯁꯦ ꯌꯧꯈꯔꯦ ꯌꯦꯡꯉꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯀꯤꯡꯊꯈꯤꯅ ꯃꯈꯥ ꯌꯧꯈꯔꯦ ꯑꯁꯤꯅꯤ ꯑꯗꯣ ꯌꯨꯝꯒꯤ ꯁꯣꯝꯗꯁꯨ ꯑꯩꯅ ꯅꯥꯄꯤ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯁꯤꯒꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯈꯔꯦ ꯑꯉꯥꯡꯁꯨ ꯇꯨꯝꯕ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯊꯦꯡꯅꯁꯨ ꯍꯧꯒꯠꯂꯦ ꯏꯇꯩ ꯑꯃꯁꯨ ꯂꯧꯕꯤꯈꯔꯦ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯜꯂꯛꯀꯦꯕ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯁꯅꯥꯗ ꯊꯥꯕꯗꯨꯁꯨ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯆꯤꯡꯒꯤ ꯀꯨꯟꯗꯣ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯨ ꯂꯣꯏꯅ ꯊꯥꯕꯅꯦ
ꯆꯥꯛꯁꯦ ꯃꯥꯅ ꯍꯦꯛ ꯊꯣꯡꯉꯤ ꯑꯩ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯅꯨꯡꯗꯥꯡ ꯑꯩꯅ ꯁꯤꯗꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯔꯝꯃꯦ ꯁꯣꯐꯥ ꯃꯊꯛꯇꯒ ꯀꯥꯡꯉꯝꯃꯦꯅꯦ ꯑꯗꯨꯝ ꯇꯥꯔꯛꯑꯗꯤ ꯑꯇꯩ ꯌꯦꯡ ꯃꯥꯅ ꯁꯥꯟꯅꯔꯤꯌꯦ ꯀꯨꯝꯍꯜꯂꯣ ꯅꯪ ꯁꯥꯟꯅꯄꯣꯠꯁꯦ ꯄꯨꯊꯣꯛꯅ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯥ ꯀꯥꯏ ꯆꯠꯇꯣꯏꯕ ꯑꯗꯣ ꯄꯥꯔꯁꯦꯜ ꯂꯥꯛꯏ ꯍꯥꯏ ꯄꯥꯔꯁꯦꯜ ꯂꯧꯕ ꯊꯣꯛꯎꯒꯦ दौड़े है हाँ किसका रोमी का अच्छा ठीक है देखो 2425 25 इसका भी दे दूँ अब सिना ꯑꯩꯒꯤꯅꯤ ꯁꯤꯁꯤꯅ ꯆꯤꯆꯦꯒꯤꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤꯁꯤꯗꯤ ꯑꯩꯒꯤꯁꯤꯗꯤ ꯆꯥꯊꯣꯏꯕꯤꯒꯤꯅꯦꯕꯀꯣ ꯆꯥꯊꯣꯏꯕꯤꯒꯤ ꯐꯤꯅꯤ ꯑꯦꯛꯆꯦꯟꯖ ꯇꯧꯈꯤꯕ ꯂꯥꯛꯑꯦ ꯉꯁꯥꯏꯗꯣ ꯑꯁꯥꯏꯒꯤ ꯃꯆꯥꯊꯣꯏꯕꯤꯒꯤ ꯄꯣꯠꯇꯣ ꯉꯁꯤ ꯑꯦꯛꯆꯦꯟꯖ ꯇꯧꯕꯗꯣ खरा चावे ꯑꯁꯤꯗꯤ ꯋꯥꯏꯠ ꯀꯂꯔꯒꯤ ꯍꯌꯦꯡ ꯀꯩꯅꯣꯗ ꯂꯤꯠꯅꯕꯩꯅꯦꯕ ꯐꯖꯩ ꯈꯔ ꯆꯥꯎꯋꯦ ꯑꯍꯥꯟꯕꯒꯤꯗꯨꯗꯤ ꯄꯤꯛꯏ ꯑꯗꯣ ꯐꯤꯁꯤꯁꯨ ꯁꯨꯝ ꯐꯩ ꯑꯩꯈꯣꯏ ꯀꯣꯇꯟꯅꯦꯕꯀꯣ ꯅꯤꯡꯊꯝꯊꯥꯗ ꯑꯣꯂꯥꯡꯊꯥꯗ ꯂꯤꯠꯄꯒꯤ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯀꯔꯤꯅꯣ ꯃꯥꯒꯤꯁꯤꯗꯤ करीब स्टिकर और मेरे वाल ꯆꯪꯖꯥꯂꯦ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯁꯤꯅꯤ
ꯑꯩ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯣꯛꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯃꯆꯥꯊꯣꯏꯕꯤꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯂꯣꯏꯔꯦ ꯇꯨꯝꯕꯒꯤ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯟ ꯏꯟꯖꯥꯡꯁꯦ ꯍꯩꯗꯣꯛꯑꯅꯤ ꯌꯥꯝ ꯆꯠꯊꯔꯣꯏꯒꯦ ꯑꯗꯨꯗꯤ ꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯉꯧꯕ ꯉꯥ ꯃꯖꯥ ꯊꯕꯤ ꯃꯆꯦꯠ ꯑꯃ ꯆꯥꯔꯣꯏꯗ꯭ꯔꯥ ꯅꯪ ꯁꯖꯤꯕꯨ ꯃꯅꯝ ꯅꯝꯃꯤ ꯏꯟꯖꯥꯡꯁꯦ ꯁꯖꯅꯥ ꯊꯥꯛꯇꯣꯏꯔꯥ ꯁꯖꯤꯕꯨ ꯃꯅꯝ ꯅꯝꯃꯦ ꯁꯖꯤꯕꯨ ꯏꯟꯖꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ 이거 nang isa lang kita lang hey Saro kunci dengan aja Saro tapi kenapa lah santai
Thiên ra ba gua ngay nè hú tay nè nào nữa. Chi lấy pani mana đi dùng nhà đó chi lấy sát tầm sẽ thà nữa rồi đó chi nè bạ chi mana đi nè chúng ta bनी hi kai khang de bनी he lấy chi nè chi thà rồi đó. The next day. Mayam do ay ngarangi video do ngarang semani do ngarangi video do complete o heudre haibadi ngarang di di sandabau di namaga nungdhangi do ay complete o ba ngamaudre haibadi o obadi haidi akta da ay period so irakna ay chakhun changdre ba ko haidi ay su semge napna maglo san loraga keno taude period so irakna chakhun da changdre de gidi chise so masang amaktana akta da masang amaktana ite hanna thonge chak to aduna ay kaimta tangam hodre takpa khotpa ama de angang ne kaine tawbada do ay ngasigi ay sigi blog se sigum siga ngasina aloiba oiduni aduna ay ngasina asigi haidi ay jumda chatoini abako ado ay keke packing tawge aido ay packing tawrakke ajeng halakke packing tawba ama ready oibado ado mayam jengminasi ngasigi vlog se di numin ini chang na semani ay vlog se ado mayam jengminasi ay pot chai ready oibado kai jumda puni aido ado jengminasi mayam
ꯂꯐꯨꯁꯦ ꯌꯨꯝꯗ ꯄꯨꯅꯕꯒꯤꯅꯤ ꯃꯥꯏꯔꯦꯟ ꯈꯔ ꯂꯧꯔꯦ ꯑꯗꯒꯤꯗꯤ ꯆꯤꯛꯀꯆꯥꯛ ꯈꯔ ꯑꯃꯁꯨ ꯂꯧꯔꯦ ꯆꯤꯛꯀꯆꯥꯛ ꯑꯗꯒꯤ ꯃꯪꯒ꯭ꯔꯥ ꯈꯔꯁꯨ ꯂꯧꯔꯦ ꯑꯇꯩꯗꯤ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯔꯅꯤ ꯑꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯍꯌꯦꯡ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯒꯤꯗꯤ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯅꯧꯕ ꯃꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ